Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Paumi sing na pau phongda leibak irang haugadaba madi miyam nungairoidaba pau sing phongbidanaba Manipur Bidhan Sabha gi Adhyaksa Thoksom Saityabrata na appeal tawri Manipur ki singa masung tamgi tongan ba mafam singda security force na operation chathaba masung area domination tobagi thabak leptana chathari amasung Griha Mantri Amit Shah na Bharat Pol Portal Nai Delhi da ngasi hangdoklagani Manipur Bidhan Sabha gi Adhyaksa Thoksom Saityabrata hairi Paumi sing na pau phongba matamda leibak irang haugadaba madi miyam nungairodaba pau sing phongbiganu wafam ase ngarang Manipur Press Club lingkat khibagi yankhai suba Golden Jubilee thorum ga mari lenena Imphal gi Major Kulda leba Press Club ta pangthokba thorum amada phongdokhibani mahangna hai report tawba hugo koi matangsi ai khanjau de pau si di adum achum de dum phongbiba ando phongbe ba pau gi wahi waro presentation de kitang change tawba har matang yo tawtina yaw ado yawi lagadi aso ba daro so ngami ba chei ba kaiti ado mina mi ba chei bo na chei ba di pe mina ya na kai mo mo ma handa na ba chei ba su pa do ba ni si sumba kha ma ngai ado ngwai ba nu chi de sa te su ato ba ni ala te na si ya kai na su ba ma ko ko mo ma to ba su mai ya kai ma to su ba ya kai ni to su ba de pa le na ba ko mo bo biu Thaurumaduda IPR amasung Haksel Mantri Dr. Sapam Ranjan, MLA Khumuksam Zoikisan, Editors Guild Manipur gi President Khogendra Khomdra Mamadi, All Manipur Working Journalists Union Amzogi President Bizoi Taksing Tabam Susar Yaki. Golden Jubilee gi Thaurum ama Oina Press Club asegi compound leba Journalist Memorial Pillar da Paumising na Laikatuna, Laikhidraba Journalisting mafam da ikai khumnaba utki. Thaurumaduda Amzogi President Bizoi Taksing Tabam na hai. Niyo mamada akang na ba rule magi makhada thawak to jari bai khoida hek maram maram ta confuse to han ba khoida sai thiang pi ba khoi siya toi people sim su khoi gi kind of credibility si mangak ba ki khurung chada ba sai bai mai adu ba si anda khoi all money working journalist union gi constitution amendment to ba tung da social media gi composition amju da khoi pusar pa yana na ba ki khoi constitution amendment to bre amju na guideline magi makhada kitam control to horaga di Kogi mainstream da koi pusalak pasang na koi yana kogi khungsaba legadra ne koi khona jabani Tungda haukiba sahida singthaningai oiba pau sing phongkiba paumi singda Journalist Award su yenthoki Impact TV gi and Bisosita Video Journalist Award Sanalibak pau segi Wahangbam Robinson da Photo Journalist Award amasung DY 365 Media gi TIS Borunda Correspondent Award piduna ikai khumnaba utki Manipur ki singa masung tamgi tongan ba mafam singda security force na operation chathaba masung area domination tobagi thabak leptana chathari National Highway Kultra Taret Imphal Jaribam lambi masung National Highway 2 Imphal Dimapur lambi da mathang sina posai puba gari sani tara mathoya masung samri kuntaret punna gari satru kultra nipan security ki akan bangaksel thaurangal wenena Imphal da pusilakre Gari singa tu sanglakpada aso engam tho ondana bagi tamang irang leiba mati singna ba mafam singda security ki akan ba sexual thorang lokhatki Manipur ki singa masung tamgi tongan ba mafam singda checkpoint sama taruk hangduktuna singna ba miyoi singa mati ain kaina thabak toba miyoi sing phagatuna masin hamgi thabak sathari miyamna aran ba video thagalakpa mati tonga thajabidana ba appeal tawri Rajya ki police control room degi thadorak bache rola man hai kanagumana singnaba leiraba madi akupa pau khangninglabadi police control room ki telephone number 9233 522 da pau phaurakpa yagani hairi Jaribam ki deputy commissioner Krishna Kumar gi minyang makha da jila adu da irang na maram oiduna lanjena duna leiriba internally displaced persons IDP singi oiba sana khonaba madi literary meet pangthorakpa du ngarang loisin khrai Thoramgi Sorukama Oina, Zilla Adugi Zonal Education Officer T.I.S. Amurasi Devi Sinduna, Kudakta Layak Sangdam Naba, Rasana Iba Sangdam Nabas Nasingba Pangtoki. Losan Bigi Thoramaduda, Zilla Adugi, ADC, T.I.S. Manoranjan Singda, Makomatang Taraba Singda, Manamatomi Toki. Thoramadu Mapung Pana Bohonabada, Zilla Adugi ASP, Relief KMK Nodal Officer, CM Mohamadi, Atay Mui Kiana, Tengbanki Hairi.
DM College of Teachers Education Imphal gi Yankhai ni thoi suba sei gi College Week ngarang hautokre numit taruk ni sumna sathagadaba College Week hautopagi thoromda trainee singna tongan ba house mari khaidoktuna March Pars pangthokhi thoromaduda wa ngangki basingna training tawriba oja singna mahiroi singda classroom da lairik tambi bakhak natana classroom gi wang madasu atei ko curricular activities sing tambi begi tangai phataba kaya phongdoknakhi College Week asida literary meet cultural meet amadi sports meet na mabungai ba thoromoina pangthokani hairi tabiriba pawasi Akashbani Imphal dagini Griha Mantri Amit Shah na Bharat Poll Portal Nai Delhi da ngasi hangdoklagani portal adu Central Bureau of Investigation CBI na sembani masina tongan ba crime sing da senaba miyoi sing leibak thadok tuna chen kiba matam da phana na ba thokpa red notice amadi atai color coded Interpol notice sing piba yauna Interpol ki khuthang da mapalai ba ki tengbang lobu de hena laithok halagani Social media da thagalakpa warola mada Griha Mantri na hai CBI ne samgatpa portal ngasi hangdokadoriba asi yamna ऐतिहासिक oiba khongthang amani masina Bharat ki investigation agency asina ain kaiba thabak sing chathaba miyoi sing ningthina thiket pangam lagani leibak asibu asoi angam thuon da bahaiba Pradhan Mantri Narendra Modi gi wakhalan adu ningthina mai paan bangam lagani handak pangthokadaba Ganatantra Divas Tawrumda Police Medal for Distinguished Service ki mana lathokadaba CBI officer kunmanga dasu Sri Amit Shah ngasi akhanana mana lathokani Kendra ki Shiksha Mantri Dharmendra Pradhan leibak asigi higher education ki lamda chalagadaba UGC draft regulation lisingani kunmanga ngarang dei Delhi da phongkhre draft regulation asina UGC ki makhada university amasung college singna makhoi gi oja loba amasung promotion pibi gi thabak maning tamna tawragani UGC na khut thingjalaroi hairi draft regulation asigi matungina net amasung set parikha qualify oiraba mahiroi singna makhoina tamlakpa degree aduga maradrabasu oja gi sinpham sangbada athingba leiraroi mahiroi sangsing asina makhoi gi academic publication amasung takpi tambibada leibak asigi loan singbu hena season na hanambagi wafam yauri Chhattisgarh ki Bastar division da ngarang Naxalite singna IED pokai henbegi thodok da police ki miyoi mapal leikidabegi thodok adubu Rashtrapati Draupadi Murmu na thamoi sokna nungaitaba phongdokkhre thodok adubu ninda tawraduna Rashtrapati na hai Naxalite ki thabak thorom sing pumut muthatpa haibasi leibak asigi pandamni Raji ki Power Mantri Thongam Bisojin asu Chhattisgarh da thokiba thodok adubu yamna kanna ninda tawkhre social media da thadorpa warola mada mantri na hai awaba taraba police ki miyoi adugi imung manung singda isona thauna pibi bo oirasano Karnataka ta human metapneumovirus HMPV positive oiba ani thengare Haksel Mantraloin hai anoba HMPV case ani asi Indian Council of Medical Research na thengnar khibani haujik Haksel Mantraloin virus asi yamna kupna yengsan bigi thabak sathari leina asi tha ahum suruba angang nupi masa amaga tha nipan suruba nupa masa amaga da naba thengna khibani haujik angang ani asigi phibam khudong thiningai oidri hairi HMPV virus asi anoba nate masi haradagi adumak leirabani miyamna mipai bidanaba Haksel Mantraloina apil tawri ngasi phongba pause singi maroiba pausingi dama haujik Kshetrimayum Birosh leire Birosh Thagachari Dwijamani ngarang Manipur Press Club lingkhatkiba chahi yankai surakpa Golden Jubilee thauram pangtokhiba amasung press suti oikibana pauche ayaba ngasi phongnadre adum oinamak Senapati da phongba Hills Hornbill Express da Manipur da handaki aroiba final electoral roll phongkhre mamangi nupa nupi gi voter list masing da khetnaramba adu hantharakle haiba amasung paumai singi nat ki kumhai paumai thauni mamingi oina pangthokre haiba pausing asina ahanba amasung anisuba headline ori Tamenglong da phongba ganfu mail da Manipur dagi satellite take tawkhiba Amur Falcon uchek South Africa da thungkhre haina phongli Tamenglong Times da Tamenglong number 1 gi miyamna wafam asida leiriba Assam Rifles camp ta athengba matam phawwa langbana maram oiduna khodong chadaba kya thokhale haiba pauna ahanba headline tawri Dwijamani Thagachari Birosh aroibada moroba pawmo Paumi singla pau phongda leibak irang haugadaba mati miyam nungairodaba pau sing phongbidanaba Manipur Vidhan Sabha gi adhyaksa Thoksom Saitapratana apil tawri Manipur gi singa masung tamgi tongan ba mafam singda security force operation chathaba masung area domination tobagi thabak leptana chathari amasung Griha Mantri Amit Shah na Bharat Poll Portal Nai Delhi da ngasi hangdoklagani pau loisare